ꯑꯩꯈꯣꯏ ꯃꯉꯥꯅꯦꯕ ꯑꯩꯈꯣꯏ ꯁꯤꯒꯨꯝꯕ ꯃꯣꯏꯔꯥꯡꯗ ꯂꯩꯗꯣꯏꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯜꯁꯤꯅ ꯑꯩꯈꯣꯏꯒꯤ ꯎ ꯁꯨꯕ ꯁꯣꯔꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯜꯁꯤꯅ ꯇꯦꯂꯔ ꯑꯩꯈꯣꯏ ꯐꯨꯔꯤꯠ ꯈꯣꯡꯒ꯭ꯔꯥꯎ ꯇꯨꯕꯗꯨꯅꯦꯕ ꯑꯗꯣ ꯃꯤꯒꯤ ꯕꯖꯥꯔꯗ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯕꯖꯥꯔꯗ ꯆꯠꯂꯒ ꯊꯪꯒꯥꯜ ꯕꯖꯥꯔꯗ ꯆꯠꯂꯒ ꯃꯤꯒꯤ ꯑꯩꯈꯣꯏ ꯃꯌꯥꯡ ꯃꯍꯥꯖꯣꯟꯒꯤ ꯃꯈꯥꯗ ꯊꯕꯛ ꯁꯨꯔꯛꯄꯅꯤ ꯃꯣꯏ ꯑꯗꯨꯅ ꯆꯌꯣꯜ ꯆꯌꯣꯜꯒꯤ ꯑꯣꯏꯅ ꯁꯦꯜ ꯐꯪꯉꯛꯄꯗꯨꯅ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯑꯗꯨꯝ ꯊꯥꯛꯄ ꯑꯗꯒꯤ ꯏꯌꯥꯝꯕ ꯑꯅꯤꯁꯨꯕ ꯌꯥꯏꯃꯁꯤꯅ ꯉꯥꯡꯕꯝ ꯏꯕꯣꯕꯤꯁꯤꯅ ꯏꯌꯥꯝꯕ ꯌꯥꯏꯃꯁꯤꯅ ꯃꯥꯅ ꯎ ꯁꯨꯕ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯨꯒꯤ ꯃꯣꯏꯔꯥꯡꯗꯨꯗꯒꯤ ꯎ ꯁꯪ ꯍꯥꯡꯕ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯑꯃꯨ ꯌꯥꯏꯃꯅ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯃꯈꯥꯗ ꯊꯕꯛꯁꯦ ꯎ ꯁꯨꯔꯛꯄꯅꯦ ꯑꯗꯒꯤ ꯏꯌꯥꯝꯕ ꯑꯍꯨꯝ ꯁꯨꯕꯗꯣ ꯑꯗꯨꯅ ꯃꯥꯅ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔꯗꯤ ꯅꯠꯇꯕ ꯍꯦꯟꯗꯃꯦꯟ ꯑꯣꯏꯅ ꯂꯩꯔꯛꯄ ꯑꯗꯨꯅ ꯃꯣꯏꯅ ꯇꯥꯜꯂꯤꯕ ꯁꯦꯟꯗꯨꯅ ꯑꯩꯈꯣꯏ ꯑꯗꯩ ꯃꯣꯏꯒꯤ ꯏꯌꯥꯝꯕ ꯑꯍꯨꯝ ꯁꯨꯕꯁꯤ ꯅꯠꯇꯕꯤꯗ ꯏꯌꯥꯝꯕ ꯑꯍꯜꯁꯨ ꯌꯨꯝ ꯄꯥꯜꯂꯦ ꯑꯗꯒꯤ ꯏꯌꯥꯝꯕ ꯌꯥꯏꯃꯁꯨ ꯌꯨꯝ ꯄꯥꯜꯂꯦ ꯃꯇꯝꯗ ꯑꯩꯅ ꯂꯩꯔꯛꯄ ꯃꯇꯝꯗ ꯆꯍꯤ ꯈꯔ ꯂꯩꯔꯒ ꯌꯨꯝ ꯄꯥꯜꯂꯛꯑꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯑꯍꯨꯝꯗꯨꯅ ꯍꯦꯟꯗꯃꯦꯟ ꯑꯣꯏꯅ ꯂꯩꯕ ꯑꯗ ꯃꯣꯏ ꯑꯍꯨꯝꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯨꯝ ꯃꯣꯏꯅ ꯏꯌꯥꯝꯕ ꯑꯍꯨꯝꯗꯨꯗꯤ ꯃꯥꯒꯤ ꯒꯥꯔꯤ ꯍꯦꯟꯗꯜꯃꯦꯟ ꯍꯥꯏꯗꯣ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯥꯏꯚꯔꯒꯤ ꯃꯇꯨꯡ ꯏꯟꯕꯗꯣ ꯑꯗꯨꯅꯤꯅ ꯁꯦꯟꯊꯣꯛꯇꯦꯕ ꯑꯗꯣ ꯏꯌꯥꯝꯕ ꯑꯍꯜꯗꯨꯅ ꯃꯥꯏꯁꯨ ꯃꯆꯥ ꯂꯩꯔꯕꯅꯤ ꯃꯇꯝꯗꯨꯗ ꯃꯆꯥ ꯃꯣꯏ ꯑꯍꯨꯝꯂ ꯑꯅꯤꯔ ꯂꯩꯔꯦ ꯃꯇꯝꯗ ꯑꯩꯅ ꯂꯩꯕ ꯃꯇꯝꯗ ꯑꯗꯒꯤ ꯏꯌꯥꯝꯕ ꯌꯥꯏꯃꯁꯨ ꯂꯨꯍꯣꯡꯗꯅ ꯃꯆꯥ ꯑꯃꯅꯤ ꯂꯩꯕ ꯍꯧꯔ ꯃꯥꯜꯂꯦ ꯃꯇꯝꯗꯨꯗ ꯑꯃꯅꯤ ꯃꯆꯥ ꯂꯩꯇ꯭ꯔꯣ ꯀꯩꯅꯣ ꯑꯗꯨ ꯑꯦꯅꯤꯋꯦ ꯑꯩꯈꯣꯏ ꯃꯣꯏꯅ ꯇꯥꯜꯂꯛꯄ ꯁꯦꯟꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯩꯒ ꯑꯩꯈꯣꯏ ꯇꯥꯇꯣꯟ ꯑꯩꯒꯤ ꯍꯦꯛ ꯃꯊꯛꯁꯤꯒ ꯏꯟꯖꯤꯅꯤꯌꯥꯔ ꯑꯣꯏꯅ ꯂꯩꯕ ꯍꯧꯖꯤꯛ ꯇꯥꯟꯅꯔꯗꯤ ꯔꯤꯇꯥꯌꯔ ꯇꯧꯕꯁꯦ ꯑꯩꯈꯣꯏ ꯑꯅꯤꯁꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯅꯅꯕ ꯃꯣꯏꯅ ꯍꯣꯠꯅꯔꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯁꯨꯡꯀꯣꯟ ꯀꯣꯟꯅꯗꯕꯅꯦꯕ ꯁꯦꯟꯁꯦ ꯀꯣꯟꯅꯗꯦ ꯑꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯟꯁꯤ ꯀꯣꯟꯅꯗꯕꯅꯤ ꯁꯦꯟꯁꯨ ꯌꯥꯝ ꯄꯤꯛꯄꯖꯥꯠꯅꯤꯗ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯋꯦꯁꯁꯦꯀꯣ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯒꯤ ꯇꯥꯟꯕꯁꯦ ꯁꯦꯟꯁꯦ ꯌꯥꯝ ꯈꯨꯠꯁꯨꯃꯟꯁꯦ ꯌꯥꯝ ꯅꯦꯝꯕꯅ ꯁꯨꯡꯀꯣꯟ ꯀꯣꯟꯅꯗꯕ ꯊꯕꯛꯇꯤ ꯀꯟꯅ ꯁꯨꯅ ꯃꯣꯏ ꯇꯧꯔꯤꯁꯦ ꯅꯣꯡꯃꯗ ꯄꯨꯡ 9ꯗꯒꯤ ꯍꯦꯟꯅ ꯁꯨꯔꯤꯅꯦꯕ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯍꯤꯡꯐꯥꯎ ꯇꯨꯝꯗꯅ ꯁꯨꯏꯑꯕ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯀꯥꯔꯄꯦꯟꯇꯔ ꯏꯌꯥꯝꯕ ꯌꯥꯏꯃꯁꯦ ꯎ ꯁꯨꯕꯗꯣ ꯑꯗꯨ ꯁꯨꯡꯀꯣꯟ ꯀꯣꯟꯅꯗꯦꯕ ꯑꯩꯈꯣꯏ ꯌꯨꯝꯁꯤꯗ ꯂꯩꯔꯤ ꯃꯌꯥꯝꯁꯦ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯌꯥꯝ ꯋꯥꯅ ꯇꯧꯔꯒ ꯑꯩꯁꯤ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯑꯩꯒꯤ ꯃꯊꯛꯇꯨꯅ ꯃꯥꯗꯤ ꯖꯣꯅꯣꯁꯇꯣꯟꯗ ꯎꯔꯤꯄꯣꯛ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯑꯗꯒꯤ ꯖꯣꯅꯣꯁꯇꯣꯟꯗ ꯇꯝꯃꯛꯑꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯄꯣꯂꯤꯇꯦꯛꯅꯤꯛꯇ ꯇꯝꯃꯛꯑꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯒꯤ ꯗꯤꯄ꯭ꯂꯣꯃꯥ ꯂꯣꯏꯁꯤꯟꯈꯤꯕꯅꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯥ ꯑꯔꯨꯅꯥꯆꯜꯗ ꯆꯪꯉꯒ ꯏꯟꯖꯤꯅꯤꯌꯥꯔ ꯑꯣꯏꯈꯤꯕ ꯖꯨꯅꯤꯌꯔ ꯏꯟꯖꯤꯅꯤꯌꯥꯔ ꯑꯣꯏꯈꯤꯕ ꯂꯥꯏꯔꯤꯛ ꯐꯔꯛꯄꯅꯦ ꯃꯥꯁꯦ ꯖꯣꯅꯣꯁꯇꯣꯟꯗ ꯀꯩꯗꯧꯕꯅꯦ ꯃꯥꯁꯦ ꯃꯣꯏ ꯑꯅꯤ ꯇꯣꯞ 2ꯗꯒ ꯂꯩꯔꯛꯄꯅꯦꯕ ꯑꯗꯨꯒ ꯄꯣꯂꯤꯇꯦꯛꯅꯤꯛꯇ ꯇꯝꯃꯛꯄꯗꯁꯨ ꯃꯥ ꯇꯣꯞ 2ꯗ ꯑꯗꯨꯝ ꯂꯩꯕꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯑꯩꯈꯣꯏ ꯏꯃꯨꯡꯅ ꯃꯥꯁꯤ BE-ꯒꯤ ꯑꯩꯈꯣꯏꯒꯤ ꯏꯟꯖꯤꯅꯤꯌꯥꯔꯤꯡꯒꯤ BE-ꯁꯦ ꯊꯥꯕ ꯉꯝꯗꯗꯅ ꯃꯥꯁꯤ ꯄꯣꯂꯤꯇꯦꯛꯅꯤꯛꯇ ꯗꯤꯄ꯭ꯂꯣꯃꯥ ꯇꯧꯔꯒ ꯂꯣꯏꯁꯤꯜꯂꯒ ꯇꯣꯛꯈꯤꯕꯅꯦꯕ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯃꯥ ꯌꯥꯝ ꯆꯥꯎꯕ ꯏꯟꯖꯤꯅꯤꯌꯥꯔ ꯑꯣꯏ ꯌꯥꯕꯅꯤ ꯉꯁꯤꯁꯨ ꯑꯗꯨ ꯉꯝꯗꯗꯅ ꯃꯥꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯂꯥꯏꯔꯤꯛ ꯇꯝꯕꯁꯦ ꯂꯣꯏꯁꯤꯜꯂꯒ ꯑꯔꯨꯅꯥꯆꯜ ꯒꯚꯔꯟꯃꯦꯟꯒꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯈꯤꯕꯅꯦꯕ ꯑꯗꯒꯤ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏ ꯑꯅꯤꯁꯤ ꯁꯨꯝ ꯇꯧꯔꯛꯄ ꯑꯗꯒꯤ ꯑꯩꯒꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯣꯡꯕ ꯁ꯭ꯀꯨꯜ ꯑꯃ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯌꯥꯏꯃꯁꯤꯅ ꯊꯤꯕꯤꯔꯒ ꯑꯩꯁꯦ ꯃꯤꯡ ꯆꯟꯕꯤꯕ ꯑꯗꯨꯒꯤ ꯁ꯭ꯀꯨꯜꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯂꯩꯈꯤꯗ꯭ꯔꯦ ꯊꯣꯡ ꯂꯣꯟꯁꯤꯟꯈ꯭ꯔꯦ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏ ꯁꯥꯐꯝ ꯂꯩꯔꯛꯇ ꯂꯩꯔꯝꯕ ꯑꯩꯈꯣꯏ ꯑꯣꯖꯥ ꯀꯨꯕꯦꯔꯅ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯇꯒꯤ ꯁꯦꯜ ꯈꯔ ꯂꯧꯔꯒꯁꯨ ꯍꯥꯡꯉꯝꯕꯅꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯁꯨ ꯅꯠꯇꯕ ꯑꯗꯩ ꯒꯚꯔꯟꯃꯦꯟꯒꯤ ꯁ꯭ꯀꯨꯜꯁꯨ ꯍꯥꯞ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯦꯟꯐꯝꯁꯦ ꯂꯩꯇꯗꯅ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯄꯤꯛꯅ ꯂꯩꯔꯛꯄ ꯁ꯭ꯀꯨꯜꯅꯦꯕ ꯑꯊꯕ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯒꯨꯝꯕꯗꯤ ꯅꯠꯇꯦꯀꯣ ꯁꯤ ꯑꯗꯨꯅ ꯃꯇꯝꯗꯨꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯣꯡꯉꯦꯅ ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ ꯖꯨꯅꯤꯌꯔ ꯍꯥꯏ ꯁ꯭ꯀꯨꯜꯗꯒꯤꯅ ꯀ꯭ꯂꯥꯁ 10 ꯐꯥꯎꯁꯦ ꯑꯩ ꯑꯗꯨꯗ ꯃꯤꯡ ꯆꯟꯍꯟꯕꯤꯔꯒ ꯑꯩꯁꯦ ꯇꯝꯃꯛꯑꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯍꯥꯏ ꯁ꯭ꯀꯨꯜ ꯇꯝꯕꯒꯤ ꯃꯇꯝꯁꯤꯗꯁꯨ ꯆꯥꯛꯁꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯗ ꯆꯥꯛꯁꯨ ꯄꯨꯛ ꯊꯟꯅ ꯆꯥꯕꯁꯦ ꯁꯨꯡꯐꯪ ꯐꯪꯗꯦꯕ ꯆꯌꯣꯜ ꯑꯃꯗꯀꯣ ꯑꯩꯈꯣꯏ ꯑꯅꯤꯔꯛꯀꯨꯝꯕꯗꯤ ꯑꯩꯈꯣꯏ ꯆꯥꯛ ꯄꯨꯛ ꯊꯟꯅ ꯆꯥꯕꯁꯦ ꯐꯪꯗꯦꯕ ꯑꯅꯤꯐꯥꯎ ꯐꯖꯅ ꯑꯗꯨꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩ ꯅꯤꯡꯁꯤꯡꯉꯤ ꯍꯧꯖꯤꯛꯁꯨ ꯌꯥꯝꯅ ꯁꯪꯁꯪꯅꯅ ꯎꯈꯤꯕ ꯑꯩꯅ ꯁ꯭ꯀꯨꯜ ꯀꯥꯔꯒ ꯉꯁꯥꯏꯒꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ ꯆꯥꯔꯤꯁꯤꯡꯁꯦ ꯑꯩꯈꯣꯏ ꯆꯦꯡꯌꯦꯟꯗꯨꯅꯦꯕ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯁꯨꯄꯔ ꯐꯥꯏꯟ ꯍꯥꯏꯗꯣꯏꯔꯥ ꯀꯔꯤ ꯀꯧꯕꯅꯣ ꯑꯩꯈꯣꯏꯒꯤ ꯆꯦꯡꯒ ꯍꯦꯛꯇ ꯆꯠ ꯇꯨꯝꯕ ꯌꯥꯕꯤ ꯌꯥꯝꯅ ꯂꯥꯁꯇꯤꯡ ꯑꯣꯏꯗꯕꯗꯣ ꯈꯨꯗꯛꯇ ꯍꯦꯛꯇ ꯆꯥꯁꯤꯜꯂꯒ ꯉꯥꯏꯍꯥꯛ ꯂꯩꯔ ꯇꯨꯝꯕꯤꯗꯣ ꯑꯗꯨꯒꯤ ꯆꯦꯡꯗꯨꯁꯨ ꯑꯩꯈꯣꯏꯁꯦ
ꯄꯨꯛ ꯊꯟꯅ ꯑꯃꯨꯛ ꯆꯥꯛ ꯐꯪ ꯄꯣꯟꯇꯦꯕ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯄꯨꯡ 9:30 ꯑꯗꯨꯋꯥꯏ ꯆꯥꯔꯦ ꯑꯌꯨꯛ ꯁ꯭ꯀꯨꯜ ꯆꯠ ꯅꯪꯅꯅꯕ ꯍꯥꯏꯅ ꯑꯗꯨꯁꯨ ꯆꯥꯛꯁꯦ ꯄꯨꯛ ꯊꯟꯕꯣꯏ ꯇꯧꯔ ꯍꯪꯒꯥꯝ ꯊꯣꯡꯕ ꯑꯃ ꯇꯧꯔꯒ ꯑꯗꯩ ꯃꯣꯔꯣꯛ ꯃꯦꯠꯄ ꯃꯆꯦꯠ ꯑꯃ ꯌꯥꯎꯔꯒ ꯉꯁꯥꯏꯒꯤ ꯆꯥꯛꯁꯦ ꯄꯨꯛ ꯊꯟꯕꯣꯏ ꯆꯠꯂꯤꯅꯦ ꯁ꯭ꯀꯨꯜꯁꯤꯗ ꯑꯗꯨꯅ ꯁ꯭ꯀꯨꯜꯗ ꯆꯠꯂꯒ ꯁ꯭ꯀꯨꯜꯗ ꯄꯨꯡ 3:30 ꯄꯨꯡ 4 ꯕꯥꯎ ꯑꯗꯨꯋꯥꯏꯐꯥꯎ ꯁ꯭ꯇꯗꯤ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯄꯨꯡ 4:30 ꯑꯗꯨꯋꯥꯏꯐꯥꯎꯗ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯜꯂꯛꯑꯦ ꯑꯗꯨ ꯍꯜꯂꯒ ꯍꯦꯛꯇ ꯄꯨꯛꯁꯦ ꯆꯥꯛꯁꯦ ꯉꯁꯥꯏ ꯆꯤꯡꯌꯦꯟꯅꯤꯅꯀꯣ ꯄꯨꯛꯁꯨ ꯊꯟꯗꯕ ꯊꯟꯅꯁꯨ ꯆꯥꯔ ꯆꯠꯄ ꯅꯠꯇꯕ ꯆꯥꯕꯁꯦ ꯂꯥꯝꯕꯅ ꯄꯨꯛꯁꯦ ꯒ꯭ꯔꯣ ꯈꯣꯡꯉꯤꯁꯦꯀꯣ ꯑꯗꯨꯕꯨ ꯌꯨꯝꯗ ꯂꯩꯔꯒꯅ ꯌꯨꯝꯗ ꯍꯜꯂꯒ ꯆꯥꯅꯤꯡꯉꯥꯏꯁꯨ ꯀꯔꯤꯝ ꯂꯩꯇꯦ ꯆꯥ ꯐꯪꯗꯦ ꯃꯔꯝꯗꯤ ꯁꯒꯣꯜꯕꯟ ꯃꯣꯏꯔꯥꯡꯁꯤꯗ ꯑꯩꯈꯣꯏ ꯎ ꯋꯥ ꯃꯌꯥꯝ ꯑꯃ ꯍꯧꯕ ꯅꯠꯇꯦꯗ ꯑꯩꯈꯣꯏ ꯁꯤꯇꯤ ꯂꯥꯏꯐꯀꯨꯝꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯇꯥꯎꯟ ꯁꯤꯇꯤ ꯂꯥꯏꯐꯀꯨꯝꯕꯅ ꯑꯩꯈꯣꯏꯅ ꯍꯩ ꯔꯥ ꯑꯩꯈꯣꯏꯒꯤ ꯀꯪꯂꯥ ꯇꯣꯝꯕꯤ ꯂꯩꯔꯤꯉꯩꯗ ꯑꯩꯈꯣꯏ ꯆꯨꯖꯥꯛ ꯂꯧꯔꯒ ꯆꯥꯅꯤ ꯃꯪꯒ꯭ꯔꯥ ꯇꯥꯜꯂꯒ ꯆꯥꯅꯤ ꯍꯩ ꯔꯥ ꯍꯦꯛꯑꯒ ꯆꯥꯅꯤ ꯑꯗꯨ ꯑꯩꯈꯣꯏ ꯂꯦꯝ ꯐꯪꯕꯗꯣ ꯑꯗꯨ ꯁꯤꯒꯨꯝꯕ ꯃꯣꯏꯔꯥꯡꯗ ꯑꯗꯨ ꯐꯪꯗꯦꯕ ꯑꯗꯨꯅ ꯀꯔꯤꯝꯇ ꯆꯥꯅꯤꯡꯉꯥꯏꯁꯦ ꯂꯩꯇꯕ ꯑꯗꯨꯅ ꯏꯁꯤꯡ ꯊꯛꯑ ꯈꯥꯡꯉꯦꯕ ꯑꯗꯣ ꯑꯆꯥꯄꯣꯠ ꯂꯩꯔꯒ ꯆꯥꯒꯗꯕꯁꯨ ꯑꯆꯥꯄꯣꯠ ꯂꯩꯔꯒ ꯁꯦꯟꯗ ꯑꯝꯇ ꯂꯩꯇꯕ ꯀꯗꯥꯏꯗ ꯑꯆꯥꯄꯣꯠ ꯂꯩꯗꯅ ꯀꯗꯥꯏ ꯑꯩꯈꯣꯏ ꯆꯦꯡꯐꯥꯎ ꯑꯩꯈꯣꯏ ꯄꯨꯛ ꯊꯟꯅ ꯆꯥ ꯐꯪꯗ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏꯅ ꯍꯜꯂꯛꯑꯦ ꯁ꯭ꯀꯨꯜꯗꯒꯤ ꯍꯜꯂꯛꯑꯒ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯁꯦ ꯉꯥꯏꯗꯣꯏꯅꯦꯕ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯂꯦꯟꯁꯦ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯂꯦꯟꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯑꯍꯜ ꯑꯩꯈꯣꯏ ꯕꯖꯥꯔꯗ ꯊꯪꯒꯥꯜ ꯕꯖꯥꯔꯗ ꯊꯕꯛ ꯁꯨꯕꯁꯦ ꯃꯌꯥꯡꯒꯤ ꯊꯕꯛ ꯁꯨꯕꯁꯦ ꯃꯥꯅ ꯁꯦꯜ ꯄꯨꯔꯛꯄ ꯉꯥꯏꯔꯤꯅꯦꯕ ꯆꯌꯣꯜ ꯈꯨꯗꯤꯡꯒꯤ ꯁꯦꯜ ꯄꯤꯕꯗꯣ ꯈꯨꯠꯁꯨꯃꯟ ꯄꯤꯕꯗꯣ ꯑꯗꯨ ꯉꯥꯏꯔꯒꯅꯦ ꯆꯦꯡꯁꯦ ꯋꯥꯅꯤꯡꯉꯥꯏ ꯁꯦꯜ ꯂꯩꯇꯗꯅꯕ ꯃꯥ ꯉꯥꯏꯔꯒ ꯏꯌꯥꯝꯕ ꯑꯍꯜꯁꯦ ꯉꯥꯏꯔꯒ ꯑꯩꯈꯣꯏꯁꯤ ꯆꯦꯡꯁꯦ ꯋꯥꯠꯂ ꯆꯥꯗꯣꯏꯅꯦꯕ ꯆꯥꯛ ꯊꯣꯡꯗꯣꯏꯅꯦꯕ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯏꯌꯥꯝꯕꯁꯤꯅ ꯁꯦꯜ ꯉꯥꯏꯔꯤꯅꯤꯅ ꯉꯥꯏ ꯃꯇꯝꯗ ꯊꯕꯛꯁꯦ ꯍꯦꯟꯅ ꯁꯨꯔꯤꯅꯦ ꯁꯦꯜ ꯈꯔ ꯐꯪꯅꯕ ꯇꯧꯕ ꯃꯇꯝꯗ ꯌꯥꯝ ꯊꯦꯡꯅꯒ ꯍꯜꯂꯛꯑꯦꯕꯀꯣ ꯑꯗꯨꯁꯨ ꯃꯥ ꯔꯤꯛꯁꯣꯗꯒ ꯇꯣꯡꯄꯣꯠꯇꯦꯀꯣ ꯁꯥꯏꯀꯜꯅ ꯅꯠꯇ꯭ꯔꯒ ꯈꯣꯡꯅ ꯆꯠꯂꯤꯅꯤ ꯕꯖꯥꯔꯗꯒꯤ ꯑꯩꯈꯣꯏ ꯁꯣꯝ ꯃꯣꯏꯔꯥꯡꯁꯤꯐꯥꯎꯁꯦ ꯑꯗꯨ ꯋꯥꯅ ꯊꯕꯛ ꯆꯠꯂꯒ ꯑꯗꯨꯃꯥꯏꯅ ꯈꯣꯡ ꯂꯥꯛꯑꯒꯅꯦ ꯃꯥꯅ ꯄꯨꯔꯛꯄ ꯁꯦꯜ ꯈꯔꯗꯨ ꯇꯧꯔꯒ ꯆꯦꯡꯁꯨ ꯋꯥꯜꯂꯒ ꯑꯗꯨ ꯀꯔꯤꯒꯨꯝꯕꯗ ꯆꯦꯡꯁꯨ ꯋꯥꯟꯕ ꯐꯪꯗꯕꯁꯨ ꯌꯥꯎꯋꯦꯕ ꯅꯨꯡꯗꯥꯡꯒꯤ ꯊꯦꯡꯉꯕꯅꯤꯀꯣ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯁꯦ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯐꯪꯉꯛꯄ ꯈꯔ ꯇꯧꯔꯒꯅꯦ ꯇꯧꯔꯒ ꯑꯩꯈꯣꯏꯁꯦ ꯆꯥꯔꯒ ꯆꯥꯕ ꯆꯥꯗꯕ ꯇꯧꯔꯒ ꯑꯩꯈꯣꯏꯁꯦ ꯑꯍꯤꯡ ꯇꯨꯝꯕꯁꯦ ꯀꯌꯥ ꯑꯃꯅ ꯁꯨꯃꯥꯏꯅ ꯇꯧꯅ ꯌꯥꯝꯅ ꯋꯥꯅ ꯌꯥꯝꯅ ꯋꯥꯠꯅ ꯑꯩꯈꯣꯏ ꯂꯦꯜꯂꯛꯑꯦꯕ ꯑꯗꯨ ꯃꯇꯝꯁꯤꯗꯁꯨ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯊꯪ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯅꯁꯨ ꯑꯩꯈꯣꯏꯗ ꯑꯗꯨꯃꯥꯏꯅ ꯌꯥꯝꯅ ꯋꯥꯅ ꯂꯦꯞꯄꯗ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯇꯧꯔꯛꯄꯁꯨ ꯑꯗꯨꯝ ꯌꯥꯎꯔꯛꯏꯗ ꯌꯥꯎꯕꯗꯤ ꯑꯗꯣ ꯊꯣꯏꯗꯣꯛꯄ ꯑꯩ ꯀꯔꯤꯝ ꯈꯜꯂꯨꯗꯦ ꯃꯔꯝꯗꯤ ꯃꯗꯨ ꯑꯩꯈꯣꯏ ꯃꯤꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯩꯈꯣꯏꯅ ꯂꯥꯛꯁꯤꯟꯕ ꯉꯝꯄꯣꯟꯇꯦꯕ ꯑꯩꯈꯣꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯌꯥꯄꯣꯟꯇꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯩ ꯀꯔꯤꯝ ꯈꯜꯂꯨꯗꯦ ꯇꯧꯕꯗꯤ ꯑꯗꯨꯃꯥꯏꯅ ꯌꯦꯡꯉꯛꯑꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝꯅꯤꯗ ꯑꯩꯅ ꯄꯟꯖꯔꯤꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯌꯥꯝꯅ ꯋꯥꯅ ꯍꯤꯡꯉꯛꯏ ꯌꯥꯝꯅ ꯋꯥꯅ ꯂꯦꯜꯂꯛꯏ ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯂꯩꯇꯕ ꯑꯗꯣ ꯑꯩꯅ ꯁꯦꯠꯂꯛꯄ ꯃꯇꯝꯗꯨꯗꯀꯣ ꯃꯇꯝꯗꯨꯗ ꯍꯥꯏ ꯁ꯭ꯀꯨꯜ ꯇꯝꯂꯤꯉꯩꯗꯒꯤꯅ ꯗꯤ ꯑꯦꯝ ꯀꯣꯂꯦꯖ ꯇꯝꯐꯥꯎꯁꯦ ꯁꯤꯗꯩꯁꯤꯗ ꯁꯦꯠꯂꯛꯄ ꯐꯤꯔꯣꯜꯁꯦ ꯑꯩꯈꯣꯏꯒꯤ ꯀꯥꯡꯖꯩꯕꯨꯡꯒꯤ ꯅꯥꯀꯟꯗ ꯑꯩꯈꯣꯏꯒꯤ ꯁꯦꯀꯦꯟ ꯍꯦꯟ ꯌꯣꯟꯕꯗꯣ ꯑꯗꯨꯗꯒꯤ ꯂꯩꯔꯒ ꯂꯣꯏꯅ ꯑꯩ ꯁꯦꯠꯂꯛꯑꯦ ꯑꯍꯟꯃꯛꯇ ꯂꯤꯜꯂꯛꯀꯦ ꯍꯥꯏꯕ ꯌꯥꯕ ꯃꯔꯛ ꯃꯔꯛꯇ ꯈꯤꯇꯪ ꯐꯤꯕꯝ ꯐꯔꯀꯥꯟꯗ ꯂꯩꯔꯒ ꯂꯤꯜꯂꯛꯄ ꯅꯠꯇꯅ ꯑꯌꯥꯝꯕꯅꯗꯤ 99% ꯁꯦꯀꯦꯟ ꯍꯦꯟꯗꯨ ꯂꯩꯔꯒ ꯑꯩꯈꯣꯏ ꯁꯦꯝꯗꯣꯛꯑꯒ ꯁꯦꯠꯂꯛꯑꯦꯕ ꯑꯗꯣ ꯂꯥꯏꯕꯛ ꯐꯕꯅ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯑꯍꯟꯁꯤ ꯇꯦꯂꯔ ꯑꯣꯏꯕꯅꯤꯅ ꯃꯥꯅ ꯐꯨꯔꯤꯠ ꯈꯣꯡꯒ꯭ꯔꯥꯎ ꯇꯨꯕꯅꯦꯕ ꯃꯥꯅ ꯁꯦꯀꯦꯟ ꯍꯦꯟꯁꯤꯒꯤ ꯐꯤꯁꯦ ꯂꯩꯔꯨꯔꯒ ꯑꯩꯈꯣꯏꯅ ꯇꯨꯕꯗ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕꯁꯤꯡꯅ ꯀꯅꯥꯝꯇ ꯈꯪꯕ ꯉꯝꯗꯕ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯣꯟꯅ ꯑꯗꯨꯝ ꯇꯧꯔꯒ ꯃꯣꯏꯅ ꯏꯃꯥꯟꯅꯕꯁꯤꯡꯅ ꯐꯖꯩꯅ ꯁꯤ ꯐꯤꯁꯦ ꯀꯥꯏꯅ ꯍꯥꯏꯔꯦꯕ ꯇꯧꯕꯗꯤ ꯀ꯭ꯋꯥꯂꯤꯇꯤꯗꯣ ꯁꯦꯀꯦꯟ ꯍꯦꯟ ꯑꯣꯏꯖꯔꯒꯁꯨ ꯀ꯭ꯋꯥꯂꯤꯇꯤꯗꯣ ꯐꯕꯅꯤꯅ ꯏꯌꯥꯝꯕꯅ ꯐꯖꯅ ꯇꯨꯕꯤ ꯁꯦꯝꯗꯣꯛꯄꯤꯔꯒ ꯇꯧꯕꯗꯣ ꯈꯪꯗꯕꯅꯤꯅ ꯐꯤꯔꯣꯟꯗꯤ ꯈꯔꯕꯨ ꯐꯔꯤꯌꯦ ꯑꯩꯈꯣꯏ ꯁꯦꯀꯦꯟ ꯍꯦꯟꯗꯤ ꯂꯩꯔꯒ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯑꯍꯜꯅ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯔꯒ ꯑꯩꯅ ꯂꯤꯠꯄ ꯃꯇꯝꯗ ꯀꯅꯥꯝ ꯈꯪꯗꯦꯕ ꯑꯗꯣ ꯈꯪꯗꯅꯕꯁꯨ ꯍꯣꯠꯅꯩ ꯑꯗꯣ ꯈꯪꯗꯦꯕ ꯑꯃꯇꯅ ꯀꯅꯥꯝꯇ ꯈꯪꯗꯦꯕ ꯑꯗꯨ ꯌꯥꯝ ꯂꯨꯔꯤꯗꯤ ꯈꯣꯡꯎꯞꯇꯨꯅꯦꯕ ꯑꯗꯣ ꯈꯣꯡꯎꯞꯇꯤ ꯁꯦꯀꯦꯟ ꯍꯦꯟꯗꯩ ꯂꯩ ꯐꯪꯗꯦꯗꯣ ꯑꯗꯣ ꯑꯩꯈꯣꯏ ꯏꯌꯥꯝꯕꯅ ꯑꯩꯒꯤ ꯈꯣꯡꯎꯞ ꯑꯃꯈꯛ ꯂꯩꯕꯤꯒ ꯈꯣꯡꯎꯞ ꯑꯃꯈꯛ ꯂꯩꯕꯤꯒ ꯍꯪꯒꯄꯥꯟ ꯃꯆꯨꯒꯤ ꯈꯣꯡꯎꯞ ꯑꯃꯈꯛ ꯂꯩꯕꯤꯑꯕ ꯑꯗꯨꯒꯤ ꯈꯣꯡꯎꯞꯇꯨ ꯁꯨꯝ ꯀꯨꯏꯅ ꯁꯨꯝ ꯇꯣꯡꯁꯤꯜꯂꯛꯑꯦ ꯅꯥꯀꯟꯁꯤꯗ ꯈꯣꯡꯕꯤ ꯃꯆꯥꯒꯤ ꯅꯥꯀꯟ ꯁꯨꯝ ꯃꯄꯥꯟ ꯊꯪꯕꯁꯤꯗ ꯂꯣꯏ ꯁꯦꯒꯥꯏꯔꯛꯄꯅꯤꯗ ꯑꯗꯣ ꯁꯦꯒꯥꯏꯕꯗꯣ ꯑꯍꯧꯕꯗꯣ ꯑꯩꯅ ꯑꯗꯨꯏꯗꯣ ꯆꯦꯅ ꯃꯦꯜꯂꯒ ꯆꯠꯄꯅꯦꯕ ꯑꯗꯣ ꯆꯦꯅ ꯃꯦꯜꯂꯒ ꯆꯠꯄꯗꯨꯁꯨ ꯃꯤꯁꯤ ꯌꯥꯔꯤꯉꯩ ꯈꯪꯗꯅ ꯍꯣꯠꯅꯩꯑꯕ ꯑꯗꯨꯗ ꯌꯥꯝ ꯂꯨꯔꯤꯗꯤ ꯑꯩꯅ ꯇꯦꯔꯥꯔꯣꯝꯗ ꯍꯥꯏꯒꯠꯄ ꯑꯗꯩ ꯇꯦꯔꯥꯔꯣꯝꯗꯒꯤ ꯑꯩ ꯌꯨꯝꯗ ꯂꯥꯛꯄꯁꯤꯗꯩꯁꯤꯗ ꯁ꯭ꯀꯨꯜ ꯍꯜꯂꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯦꯡꯒꯣꯝ ꯂꯩꯔꯛꯇꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯃꯥꯁꯦ ꯃꯣꯗꯦꯜ ꯍꯥꯏ ꯁ꯭ꯀꯨꯜ ꯈꯅꯥꯝ ꯂꯩꯔꯛꯇ ꯂꯩꯕ ꯃꯣꯗꯦꯜ ꯍꯥꯏ ꯁ꯭ꯀꯨꯜꯗꯣ ꯑꯣꯔꯤꯌꯦꯟꯇꯦꯜ ꯀꯣꯂꯦꯖꯇ ꯂꯩꯕꯗꯣ ꯑꯗꯨꯒꯤꯗꯨꯗ ꯇꯝꯕꯅꯦꯕ ꯑꯗꯣ ꯃꯥꯅ
mana school kabaga aina school kabaga ja khoi thaina chapa de mana school halakpaga aina school halakpaga jo muk thaina chapa khoi opposite market da leina ni na ko ado ma di aina he la putur ba kai gi no khang dia ma di chap lepa angon ni yeng le wan ada yeng bu di kharabu phari na ado aina yam pakhali de ai gi khongup sigai bu adu u gidra na aina pakat pa ji de ba ado aina ma ji usin na da ba sar ga lai thu la sing tar ga aina adumai tro na tho ne ba ado si yam toina thokida hꯧꯖꯤꯛꯇꯤ ꯑꯩꯅ ꯑꯗꯨꯝ ꯅꯣꯛꯅ ꯑꯗꯨꯝ ꯇꯝꯕꯅꯦ ꯃꯇꯝꯗꯨꯗ ꯅꯤꯡꯊꯝꯊꯥꯗꯒꯁꯦ ꯍꯨꯃꯥꯡ ꯁꯧꯕꯖꯥꯠꯅꯤ ꯃꯥꯅ ꯎꯈꯤꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯗꯕ ꯑꯗꯒꯤ ꯁꯤꯅ ꯂꯣꯏꯗ꯭ꯔꯤꯌꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯂꯩ ꯀꯩꯔꯩꯁꯨ ꯌꯥꯝ ꯐꯔꯛꯇꯦ ꯑꯩꯈꯣꯏ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯤꯗꯤ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯌꯥꯝꯃꯦꯀꯣ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ 5 ꯑꯗꯒꯤ ꯏꯃꯥꯁꯨ ꯕꯥꯖꯤꯁꯨ ꯑꯃꯨꯛ ꯌꯥꯎꯁꯜꯂꯦ ꯑꯗꯒꯤ ꯑꯉꯥꯡꯁꯤꯡꯁꯨ ꯃꯌꯥꯝ ꯌꯥꯎꯔꯛꯀꯣ ꯑꯗꯣ ꯌꯨꯝꯗꯤ ꯑꯃꯈꯛꯇꯅꯦ ꯑꯩꯈꯣꯏ ꯂꯩꯔꯤꯗꯣ ꯑꯗꯣ ꯃꯗꯨꯗꯩꯗꯨꯗ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯆꯟꯅꯕ ꯍꯣꯠꯅꯕꯗꯅꯦ ꯑꯩꯒꯤ ꯏꯌꯥꯝꯕ ꯏꯟꯖꯤꯅꯤꯌꯥꯔ ꯏꯌꯥꯝꯕ ꯍꯧꯖꯤꯛ ꯏꯟꯖꯤꯅꯤꯌꯥꯔ ꯑꯣꯏꯈꯤꯕꯁꯦ ꯃꯥꯒ ꯑꯩꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯪꯒꯣꯏꯒꯤ ꯃꯊꯛꯇ ꯃꯆꯥ ꯑꯃ ꯐ꯭ꯂꯣꯔ ꯑꯃ ꯁꯦꯝꯗꯣꯛꯑꯒ ꯂꯩꯌꯦꯕ ꯑꯩꯈꯣꯏ ꯌꯦꯡꯒꯣꯟ ꯃꯊꯛꯁꯤꯗꯀꯣ ꯑꯗꯨꯃꯥꯏꯅ ꯁꯦꯝꯒꯠꯂꯒ ꯏꯕꯥꯅꯤ ꯇꯨꯝꯃꯛꯑꯦꯕ ꯑꯗꯨꯁꯨꯕ ꯃꯈꯥꯗꯗꯅ ꯁꯤꯡ ꯀꯩꯀꯩ ꯊꯝꯕ ꯑꯗꯩ ꯃꯊꯛꯇꯅ ꯏꯕꯥꯅꯤ ꯇꯨꯝꯕ ꯑꯗꯨꯁꯨ ꯏꯅ ꯀꯨꯞꯄꯒ ꯑꯣꯏꯔꯦ ꯑꯗꯩ ꯐꯛꯂꯥꯡ ꯏꯍꯣ ꯍꯣꯔꯦ ꯅꯤꯡꯊꯝꯊꯥꯗ ꯏꯪꯕꯁꯤꯗꯤꯕ ꯏꯪꯖꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯌꯥꯝ ꯋꯥꯅ ꯑꯗꯨꯝ ꯂꯩꯔꯛꯏꯗ ꯍꯥꯏ ꯁ꯭ꯀꯨꯜꯒꯤ ꯂꯥꯏꯐꯁꯤꯁꯨ